ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯧ ꯑꯃꯣꯝꯆꯥ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯒꯦ ꯃꯥꯅ ꯑꯣꯏꯗꯣꯏꯅꯤ ꯋꯥꯔꯤꯁꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯥꯗꯣꯏ ꯁꯅꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯁꯅꯥꯄꯥꯠꯇꯒꯤꯅꯤ ꯁꯅꯥꯄꯥꯠꯇꯒꯤ ꯊꯥꯗꯣꯏ ꯁꯅꯥ ꯑꯁ ꯐꯖꯩꯕꯣ ꯏꯆꯥꯗꯤ ꯁꯛ ꯈꯛꯇ ꯐꯖꯕ ꯅꯠꯇꯦ ꯃꯤꯡꯁꯨ ꯐꯖꯩ ꯃꯤꯡꯒ ꯁꯛꯀ ꯍꯦꯛ ꯆꯥꯟꯅꯕꯗꯣ ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯊꯣꯛꯑꯦ ꯑꯗꯨ ꯅꯈꯣꯏꯕꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯅꯕ ꯈꯣꯠꯅꯕ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯁꯨ ꯑꯩꯉꯣꯟꯗꯒ ꯍꯥꯏ ꯂꯥꯛꯄꯣꯠꯇꯦ ꯑꯩꯁꯨ ꯑꯉꯥꯡꯈꯩꯅ ꯇꯝꯕꯗꯒꯤ ꯈꯪꯗꯅ ꯂꯥꯛꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯏꯅꯦꯅꯅꯦ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯗꯕꯅꯤ ꯐꯖꯩ ꯐꯖꯩ ꯀꯩꯅꯣ ꯏꯅꯦ ꯇꯥꯛꯄꯤꯗꯨꯕꯣ ꯑꯩꯗꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦꯅꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯦꯜꯂꯛꯄ ꯑꯣꯏꯒꯦꯔꯥ ꯆꯦꯜꯂꯛꯇꯕ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯅꯤꯅꯅꯦ ꯁꯥꯎꯅꯔꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯗꯣ ꯏꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯏꯅꯦꯅꯦ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯏꯀꯣ ꯑꯗꯨꯗꯤꯅꯦ ꯍꯥꯏ ꯆꯕꯣꯟꯖꯥꯎ ꯑꯩꯅꯦ ꯃꯈꯥꯔꯣꯝꯒꯤ ꯅꯪ ꯃꯥꯃꯈꯣꯏ ꯈꯔꯅꯦ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯔꯨꯈꯤꯒꯦ ꯅꯣꯏꯅꯦ ꯐꯖꯅꯅꯦ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯅꯦꯁꯤ ꯏꯅꯦꯅꯕꯨ ꯆꯦꯜꯂꯛꯄ ꯅꯠꯇꯦꯃꯤ ꯍꯥꯏ ꯑꯉꯥꯎꯕꯁꯤꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯑꯒꯕꯨ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯁꯤꯕꯨ ꯅꯪ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯗꯨꯗ ꯈꯪꯗꯦ ꯂꯩꯔꯝꯃꯣ ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯅꯦ ꯑꯩꯈꯣꯏ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯀꯔꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯗꯗꯥꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯏꯅꯦ ꯏꯁ ꯑꯩꯅ ꯈꯜꯂꯝꯃꯤꯕ ꯋꯥꯈꯜꯁꯤꯗꯤ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯕꯀꯣ ꯏꯁ ꯍꯥꯏ ꯆꯄꯣꯟꯆꯥꯎ ꯅꯪ ꯁꯣꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯃꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯣꯔꯛꯄꯅꯤ ꯃꯥ ꯑꯩꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦꯅꯦ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯕ ꯂꯥꯏꯐꯗꯤꯕꯤꯗꯨ ꯊꯤꯟꯕ ꯆꯠꯄꯗ ꯃꯥꯒꯁꯤ ꯊꯦꯡꯅꯕꯅꯤ ꯀꯔꯤ ꯂꯥꯏꯐꯗꯤꯕꯤ ꯊꯤꯟꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯂꯥꯏꯐꯗꯤꯕꯤꯗꯨꯕꯨ ꯅꯪꯕꯨ ꯃꯄꯨꯗ ꯄꯤꯊꯣꯛꯎꯔꯕꯣ ꯄꯤꯊꯣꯛꯑꯝꯗꯦꯅꯦ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯄꯣꯛꯐꯝ ꯃꯐꯝꯗꯨꯗ ꯂꯥꯏꯐꯗꯤꯕꯤꯗꯣ ꯊꯝꯃꯝꯃꯒ ꯑꯩꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯁꯪꯇꯛ ꯃꯆꯥ ꯑꯃꯗ ꯅꯣꯡ ꯇꯨꯞꯀꯦꯅ ꯆꯪꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯣꯔꯛꯄꯅꯤꯅꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯅꯤ ꯑꯃꯇꯪꯗꯤ ꯂꯩ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯤꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄꯟꯕꯅꯤꯅꯦ ꯃꯤꯅ ꯉꯁꯥꯏꯅ ꯍꯥꯏꯕꯗꯗꯤ ꯏꯅꯦꯅ ꯑꯝꯇ ꯇꯥꯗꯦ ꯍꯥꯏ ꯆꯣꯞꯄ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯍꯧꯗ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯗꯛ ꯃꯄꯣꯛꯀꯤꯅꯦ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯀꯣ ꯅꯪ ꯑꯩꯈꯣꯏꯏꯅꯦꯁꯤꯃ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯕꯨꯅꯦ ꯅꯪꯒꯤ ꯑꯣꯏꯍꯧꯅꯕꯅꯦ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯪꯕꯨ ꯆꯕꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯥꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯅꯦ ꯑꯩ ꯏꯅꯦ ꯑꯃꯈꯛꯇꯤ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯌꯦꯡ ꯆꯠꯂꯒꯦꯅꯦ ꯑꯗꯨꯝꯅ ꯇꯧꯔꯣ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥ ꯃꯊꯟꯇ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯪꯗꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯏꯅꯦꯒꯗ ꯂꯩꯔꯨꯁꯤ ꯂꯥꯎ ꯌꯥꯅꯤꯗꯩꯅꯦ ꯏꯅꯦ ꯃꯥꯅ ꯂꯩꯕꯒꯤꯗꯤ ꯂꯩꯖꯁꯅꯨ ꯍꯌꯦꯡ ꯃꯥꯁꯨ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ
ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯃꯊꯪꯗꯣ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯆꯕꯣꯟꯖꯥꯎ ꯅꯪꯅ ꯇꯧꯕꯁꯤꯃ ꯍꯣꯏ 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 ꯅꯕꯥꯅꯤꯅꯦ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯈꯟꯅꯔꯣꯀꯣ ꯏꯅꯦꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯠꯂꯦ ꯂꯥꯛꯀꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯅꯦ ꯆꯠꯂꯦ ꯏꯕꯦꯝꯃ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯅꯦ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯅꯆꯟꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅꯦ ꯊꯥꯔꯛꯀꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯧꯀꯣ ꯏꯅꯦ ꯆꯠꯂꯦ ꯏꯁꯥꯗꯤ ꯃꯁꯛꯅꯤꯒ ꯃꯁꯛ ꯐꯖꯔꯤꯕ ꯏꯅꯦ ꯆꯠꯂꯦ ꯍꯥꯏ ꯆꯕꯣꯟꯖꯥꯎ ꯑꯩ ꯆꯠꯂꯦ ꯍꯣꯏꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯣ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯏꯅꯦꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯅꯦꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯕꯨꯛꯄꯨꯗꯤ ꯆꯝꯕꯅꯤ ꯋꯥꯁꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯈꯟꯗꯦꯗ ꯊꯥꯗꯣꯏ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ ꯆꯥꯛ ꯂꯣꯏꯔꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩ ꯐꯩꯗꯣꯝ ꯃꯆꯥ ꯑꯃꯁꯤꯡꯇꯪ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯒꯦ ꯍꯌꯦꯡ ꯃꯊꯪꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ ꯅꯪꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯃꯛ ꯄꯨꯂꯞ ꯆꯠꯄ ꯍꯥꯏꯕꯁꯤ ꯁꯝꯖꯤ ꯈꯥꯏꯅꯕ ꯊꯣꯛꯑꯅꯤ ꯍꯦꯟꯖꯥꯡꯗꯤ ꯀꯌꯥ ꯍꯧꯔꯝꯃꯔꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯏꯕꯣ ꯑꯩ ꯉꯁꯤꯗꯤ ꯏꯕꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯆꯜꯅ ꯍꯪꯕꯕꯨ ꯀꯩꯅꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ 이분기 본시나 눅시나봐 아무것도 렉다브라 ꯑꯁꯤꯕꯨ ꯋꯥꯔꯦꯅ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯑꯩꯁꯨ ꯂꯩꯔꯛꯇꯕ ꯅꯠꯇꯦ 이부아 짝잡아가 라이리 와리도 아이 암따니니 아이고나 와리도 엄따 리비오가 ꯅꯪꯅ ꯂꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯤꯕ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯂꯤꯊꯣꯛꯇ꯭ꯔꯤ ꯏꯆꯜꯅ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯂꯤꯔꯒꯦ ꯑꯩꯁꯨ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯄꯨꯟꯁꯤ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯄꯨꯟꯁꯤ ꯈꯥꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯑꯍꯥꯟꯕ ꯃꯥꯒꯩꯒ ꯊꯦꯡꯅꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯏꯃꯥ ꯂꯩꯇꯕꯒꯤ ꯊꯧꯗꯣꯛꯀ ꯂꯣꯏꯅꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤ ꯏꯇꯥꯎ ꯀꯣꯏꯔꯦꯡꯅ ꯑꯩꯒꯤ ꯌꯣꯡꯃꯤ ꯇꯧꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯅꯤ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯩꯗꯤ ꯆꯠꯂꯣꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯀꯣꯏꯔꯦꯡꯅ ꯌꯥꯗꯗꯅ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯈꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯗꯨꯅ ꯑꯩ ꯏꯇꯥꯎ ꯀꯣꯏꯔꯦꯡꯒꯤꯗꯃꯛ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯦ ꯏꯇꯥꯎ ꯇꯨ ꯅꯪꯅ ꯅꯍꯥꯟ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯩꯔꯦ ꯖꯒꯣꯏ ꯁꯥꯕ ꯌꯥꯎ ꯂꯩꯔꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯃꯁꯤ ꯃꯃꯤꯡ ꯂꯣꯏ ꯈꯪꯗꯣꯔꯛꯑꯒꯦ ꯏꯇꯥꯎ ꯅꯪ ꯈꯛꯇꯗꯤ ꯃꯣꯃꯣꯅ ꯎ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯃꯁꯤ ꯅꯨꯄꯤꯁꯤ ꯐꯗꯤ ꯐꯖꯩꯍꯦ ꯏꯪꯖ ꯇꯞꯆꯔꯗꯅ ꯃꯁꯝ ꯑꯁꯤꯁꯨ ꯐꯅ ꯁꯥꯡꯅ ꯎꯏ ꯏꯇꯥꯎ ꯃꯁꯛꯁꯤ ꯐꯖꯈ꯭ꯔꯦꯗ ꯑꯗꯣ ꯅꯪꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯗꯣꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯍꯦꯔꯥ ꯏꯇꯥꯎ ꯏꯅꯦ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨꯒ ꯃꯃꯤꯡ ꯈꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗꯒꯤꯅꯤ ꯍꯥꯏꯔꯗꯅ ꯑꯩꯅ ꯈꯪꯅꯕ ꯇꯧꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯇꯥꯎꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯏꯇꯥꯎ ꯑꯁꯦꯡꯕꯩꯔꯣ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯦꯗ ꯏꯇꯥꯎ ꯑꯗꯨꯝꯇꯪꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ
ꯃꯉꯥꯜ ꯂꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯧ ꯇꯧꯏ ꯑꯩꯒꯤ ꯃꯤꯠꯅꯔ ꯈꯪꯗꯦ ꯏꯇꯥꯎ ꯃꯥꯗꯤ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯇꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯆꯠꯂꯣ ꯑꯩ ꯆꯠꯂꯨꯒꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯕꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯀꯔꯤ ꯁꯣꯝꯁꯦ ꯅꯣꯡꯃ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯁꯨ ꯊꯦꯡꯅꯩ ꯂꯤꯀꯣꯟ ꯁꯥꯟꯅꯕꯝ ꯍꯥꯏꯕꯗꯤ ꯑꯣ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯤꯠꯂꯨꯁꯅꯥ ꯀꯧꯏ ꯍꯣꯔꯦꯟ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯒ ꯆꯤꯡꯈꯣꯡꯗ ꯊꯦꯡꯅꯁꯤ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯈꯣꯟꯁꯤꯅ ꯋꯥ ꯉꯥꯡꯅꯕ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯃꯤꯠꯂꯨꯁꯅꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯡ ꯍꯪꯉꯨꯕꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯏꯇꯥꯎ ꯑꯁꯦꯡꯕꯒꯤꯔꯣ ꯀꯧꯕꯒꯤ ꯋꯥꯗꯤ ꯑꯩꯅꯗ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯆꯠꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩ ꯍꯦꯛꯇ ꯄꯤꯖꯒꯦ ꯀꯣꯡꯒꯦ ꯌꯥꯔꯦꯗ ꯅꯒꯨꯟ ꯌꯦꯡꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯤꯠꯂꯨꯁꯅꯥ ꯀꯧꯏ ꯍꯣꯔꯦꯟ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯒ ꯆꯤꯡꯈꯣꯡꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯁꯦꯡꯕꯒꯤꯔꯣ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣꯗꯣ ꯈꯪꯉꯛꯇꯕꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯒꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯣꯛꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯑꯩꯁꯦ ꯄꯥꯈꯪ ꯈꯪꯄ ꯐꯥꯕꯗꯧꯅꯁꯨ ꯇꯧꯏ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯦ 이씨, 나시 한dak 머락디 그놈이 ꯇꯧꯗꯣꯔꯤꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤ ꯄꯨꯟꯕ ꯈꯒ ꯌꯥꯎ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯗ ꯈꯒ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯒ ꯌꯥꯎ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯕ ꯑꯁ ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯏꯀꯥꯏꯔꯛꯑꯦꯗ ꯑꯣ ꯑꯩꯅ ꯉꯥꯟꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯗꯣ ꯃꯥꯕꯨ ꯉꯥꯏꯔꯤꯅꯦ ꯐꯔꯝꯃꯅꯤ ꯁꯤ ꯍꯥꯏꯔꯗꯤ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯁ ꯑꯥꯗꯗꯨ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯡꯗꯅ ꯂꯩꯁꯦ ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯍꯦꯛꯇ ꯍꯪꯉꯒꯦ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯩ ꯃꯤꯍꯨꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯇꯥꯎ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣꯀꯣ ꯃꯤꯂꯨꯁꯅꯥ ꯖꯒꯣꯏ ꯁꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯤꯂꯨꯁꯅꯥ ꯖꯒꯣꯏ ꯁꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯤꯂꯨꯁꯅꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯅꯣꯏ ꯏꯇꯥꯎꯁꯤꯅ ꯑꯩꯈꯣꯏ ꯃꯤꯂꯨꯁꯅꯥꯁꯤ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯩꯅꯣ ꯃꯥꯅꯦ ꯏꯇꯥꯎꯁꯤꯅ ꯃꯤꯂꯨꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯃꯥꯜꯂꯦ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯣ ꯑꯁꯦꯡꯕꯩꯔꯣ ꯀꯩꯗꯧꯕꯁꯤꯕꯣ ꯑꯗꯣ ꯅꯣꯏ ꯏꯇꯥꯎꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯆꯕꯣꯟꯖꯥ ꯅꯠꯇꯦ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯀꯩꯅꯣ ꯑꯩ ꯃꯤꯡ ꯀꯩ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯆꯥꯎꯊꯣꯛ ꯅꯨꯄꯥꯅꯤ ꯁꯤꯕꯨ ꯏꯄꯪ ꯄꯪꯒꯗꯅ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯎꯅꯦ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯣ ꯑꯣ ꯍꯌꯦꯡꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯟꯒꯤ ꯁꯟꯗꯥꯕꯨꯡꯒꯤ ꯂꯝꯄꯥꯛꯀꯤꯗ ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯑꯁꯦꯡꯕꯒꯤꯔꯣ ꯃꯤꯂꯨꯁꯅꯥꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯥꯝꯖꯩ ꯍꯣ ꯉꯁꯤꯗꯤ ꯍꯥꯏꯔꯝꯃꯔꯣꯏ ꯍꯦꯒꯦ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯔꯣꯏ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯄꯤꯍꯜꯂꯒꯦ ꯏꯇꯥꯎ
ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯨ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯖꯥꯠꯂꯣ ꯈꯪꯗꯦꯗ ꯃꯃꯥꯟꯅꯕꯤꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯌꯦꯡꯍꯧꯔꯁꯤꯔ ꯈꯪꯗꯦꯗ ꯑꯁ ꯅꯪꯅꯕꯨ ꯇꯥꯟꯖꯥꯁꯤꯗ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯗꯣꯏꯁꯤ ꯋꯥꯗꯧꯔꯤꯗ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯊꯣꯛꯀꯗꯕꯅꯤꯀꯣ ꯆꯠꯁꯂꯣ ꯏꯇꯥꯎ ꯑꯩꯅ ꯁꯦꯠꯂꯝꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯖꯔꯦ ꯀꯩꯅꯣ ꯃꯣꯏꯗꯤ ꯑꯥꯗ ꯉꯥꯏ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯉꯥꯏꯈꯣꯃꯤ ꯃꯤꯅ ꯎꯔꯒ ꯀꯩꯀꯩꯅꯣ ꯈꯟꯈꯤꯅꯦꯕ ꯇꯞꯅ ꯑꯗꯨꯝ ꯆꯪꯁꯤ ꯉꯥꯏꯈꯣꯕ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯇꯥꯎ ꯇꯞꯅ ꯑꯗꯨꯝ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯂꯝꯄꯥꯛꯀꯤ ꯎ ꯃꯈꯣꯡꯒꯤꯁꯤꯗ ꯃꯣꯏꯗꯤ ꯂꯩꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯁꯤꯗ ꯑꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯌꯥꯝꯁꯤꯕꯨ ꯉꯥꯏꯕ ꯍꯣ ꯀꯨꯏꯖꯗ꯭ꯔꯤꯌꯦ ꯃꯤꯂꯨꯁꯅꯥ ꯅꯪ ꯏꯇꯥꯎꯁꯤꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯒꯦꯔꯥ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯏꯇꯥꯎ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯁꯥꯟꯅꯍꯟꯁꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯅꯪ ꯁꯤ ꯌꯧꯔꯗꯤ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯆꯪꯉꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯖꯜꯂꯣ ꯏꯇꯥꯎ ꯉꯥꯏꯈꯣꯗꯣ ꯅꯣꯏ ꯀꯗꯣꯝꯗꯅꯣ ꯑꯁ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯀꯦ ꯏꯇꯥꯎ ꯉꯥꯏꯈꯣꯕ ꯏꯇꯥꯎ ꯃꯤꯡꯕꯨꯗꯤ ꯃꯤꯂꯨꯁꯅꯥ ꯀꯧꯋꯦ ꯍꯥꯏꯕ ꯈꯪꯖꯔꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯖꯒꯣꯏ ꯁꯥꯐꯝꯗ ꯖꯒꯣꯏ ꯌꯥꯝ ꯐꯖꯅ ꯁꯥꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯩꯖꯗꯦ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤ ꯄꯥꯝꯖꯕ ꯈꯛꯀꯤ ꯅꯠꯇꯦꯗ ꯐꯖꯕꯁꯨ ꯅꯪꯅ ꯍꯦꯟꯅ ꯍꯦꯜꯂꯦ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯂꯩꯇꯦꯕ ꯑꯣ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯁꯨ ꯂꯩꯇꯦ ꯑꯗꯣ ꯏꯅꯦ ꯍꯣꯏꯗ ꯂꯩꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯏꯅꯦ ꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯅꯤ ꯑꯩ ꯆꯪꯉꯒꯦ ꯍꯌꯦꯡꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯇꯪꯗꯤ ꯄꯤꯕꯤꯔꯝꯃꯨꯗꯅ ꯍꯣꯏ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯃꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯊꯥꯖꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯃꯃꯥꯟꯅꯕꯤꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯑꯩꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯥꯆꯥꯎꯔꯦ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏ ꯈꯪꯉꯦ ꯅꯪꯗꯤ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯗꯥꯆꯥꯎꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯐꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯕꯨ ꯃꯆꯥꯒꯤꯗꯃꯛꯇ ꯐꯠꯇꯅꯕ ꯁꯤꯗꯣꯏꯔꯣ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯕꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯁꯤ ꯗꯥꯆꯥꯎꯔꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯕꯒ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯆꯠꯂꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ ꯆꯠꯂꯣ ꯗꯥꯆꯥꯎꯔꯦ ꯑꯁꯨꯝꯅ ꯃꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ
ꯑꯩꯁꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯦ. ꯃꯗꯨꯗꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯛꯂꯤꯕꯁꯦ. ꯑꯩ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯊꯝꯃꯔꯣꯏ ꯍꯥꯏꯗꯅ ꯂꯦꯞꯈ꯭ꯔꯦ. ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯅ ꯍꯟꯅ ꯌꯦꯡꯗꯦ. 이모, ꯀꯩꯗꯧꯔꯒꯦ? 후마나비ꯁꯨ ꯀꯥꯔꯦ. ꯀꯔꯤꯔꯣ? ꯀꯣꯛꯁꯤ ꯏꯗꯝꯁꯨ ꯆꯪꯈꯠꯂꯛꯏ ꯇꯧꯔꯤꯁꯤ. ꯊꯥꯗꯣꯏ, ꯅꯪ ꯊꯣꯡꯅꯥꯎꯗ ꯃꯩ ꯈꯛꯇ ꯀꯣꯠꯄꯤꯒꯦꯔꯥ? ꯑꯩ ꯏꯁꯥꯁꯤ ꯆꯦꯡꯈꯩꯕꯗ ꯅꯤꯛꯈ꯭ꯔꯦ. ꯍꯣꯏ 이모, ꯑꯩ ꯃꯩ ꯍꯧꯒꯠꯂꯨꯈꯤꯒꯦ. 이모, ꯁꯦ 이싱 ꯑꯁꯥꯕꯅꯤ. ꯁꯤꯁꯦ ꯈꯛꯇꯪ ꯊꯛꯆꯤꯟꯕꯤꯌꯨ. ꯑꯗꯨꯒ ꯃꯥꯏꯗꯒꯤ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯐꯗꯤꯁꯤꯅ ꯁꯦ ꯑꯩꯅ ꯇꯧꯕꯤꯔꯛꯀꯦ. ꯌꯥꯔꯦ, ꯑꯩ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯒꯦ. ꯑꯗꯨꯒ ꯆꯥꯛ ꯑꯁꯥꯕꯗꯣ ꯈꯛꯇꯪ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯍꯣꯏ, ꯆꯠꯂꯣ. ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯩꯊꯦꯜꯗ ꯊꯝꯂꯝꯕ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯃꯥꯕꯨ ꯑꯍꯜꯗꯨꯅ ꯊꯦꯡꯅꯗꯅ ꯂꯧꯁꯤꯜꯂꯝꯃꯗ꯭ꯔꯥ? ꯍꯥꯏ 이비엠아, ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕꯗꯅꯤ. 이씨, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯇꯧꯔꯤꯁꯤꯗꯤ. ꯍꯥꯏ ꯊꯥꯗꯣꯏ, ꯅꯪꯕꯨ ꯂꯩꯇꯕꯔꯅꯦꯍꯦ. 이씨, 이봉아, 이씨, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ? ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ? ꯀꯩꯁꯨ ꯇꯧꯔꯣꯏ. ꯁꯦ 이마ꯅꯅꯦ, ꯅꯪꯅꯦ ꯅꯁꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯕ ꯑꯣꯏꯔꯣꯀꯣ. 이마ꯅ 하리시니. 이씨, 그나수 레이트 말에 아나버시 마탄 덩아리 말에. 어디 아이 웃살라시라니. 아나버시 마탄 들라 투어먹가 잡더니 아이쇼 누마이티시야. ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯕ꯭ꯔꯥ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯀꯗꯥꯏꯗꯒꯤ ꯑꯍꯟꯅꯣ? ꯑꯩꯅꯦ. 이네, 아이고, 멍라 하르도시고. 까리노네 하시고. 어저께도 이니네 봐. 까리노. 아이고, 안도 이 콘지에 납작이 됐다기도 많이다. 이네, 아이나 라이프디비 내리키고 한도 이 콘지를 아이나 봅시다. 멍무이 하오이. ꯍꯧꯖꯤꯛꯀꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯝꯕꯅꯤꯅꯦ. ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯑꯍꯟꯅꯣꯅꯦ? ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯅꯦ ꯅꯪꯕꯣ. ꯁꯤ ꯈꯛꯇꯪ ꯆꯥꯁꯤꯜꯂꯨꯁꯦ. ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯕ. ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯕ ꯇꯥꯔꯦ. 이네, ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯅ ꯊꯥꯗꯣꯏꯁꯨ ꯆꯠꯂꯗꯣꯏꯅꯤꯅ ꯃꯥꯕꯨ ꯀꯩꯊꯦꯜꯕꯨ ꯊꯤꯟꯕ ꯑꯣꯏꯅ ꯑꯩ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯂꯩꯔꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ. ꯑꯗꯨꯒ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦꯅꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯑꯍꯜꯗꯨꯅ ꯂꯧꯁꯤꯜꯂꯝꯕꯗꯤ ꯐꯩꯗꯣ. ꯑꯍꯟꯗꯨꯅ ꯂꯧꯁꯤꯜꯂꯗꯅ ꯑꯍꯟꯗꯨꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯑꯝꯗ꯭ꯔꯗꯤ 마부 가나나 부위용거니. ꯍꯣꯏ. ꯅꯪꯅ ꯅꯥꯕ ꯐꯥꯕꯣꯁꯦ. 이네, 그러디 양해. 이네, ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯝꯕꯗꯒꯤ
ꯃꯁꯥꯁꯦ ꯅꯤꯛꯂꯛꯄꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯏꯍꯧ ꯇꯧꯒꯦ ꯇꯧꯕꯖꯥꯠꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯣꯏꯅꯦ ꯑꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅꯅꯦ ꯏꯅꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ 이베마 이네 ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯔꯅꯤ 이네는네 세 ꯅꯪꯅ ꯆꯠꯄꯗꯅꯦ ꯃꯇꯦꯡ ꯑꯣꯏꯅꯅꯕꯗꯅ 이네ꯅ ꯄꯤꯕꯅꯤ ꯅꯪ ꯌꯥꯝꯗꯤ ꯊꯤꯒꯅꯨꯁꯦ ꯁꯦ ꯁꯦꯜꯁꯦ ꯂꯧꯁꯜꯂꯣ ꯌꯥꯔꯅꯤꯌꯦ ꯀꯩꯒꯤ ꯁꯦꯜꯅꯣ ꯌꯥꯔꯅꯤꯅꯦ ꯁꯦꯅꯦ ꯂꯧꯁꯜꯂꯨꯅꯦ 이네는네 누시ꯗꯅ ꯄꯤꯕꯅꯤ ꯅꯪ 머럭다 ꯅꯪ ꯈꯒ ꯂꯥꯛꯎꯀꯣ ꯍꯣꯏꯅꯦ ꯑꯩ ꯂꯥꯛꯀꯦ 이네 ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯄꯣꯟꯆꯥꯎ ꯅꯪ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯗꯤꯅꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯣꯏꯔꯅꯤ ꯅꯪ ꯅꯥꯕ ꯐꯔꯣꯀꯣ 이네 ꯆꯠꯂꯦ ꯊꯥꯗꯣꯏꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯁꯥꯅꯣ ꯃꯕꯨꯛꯆꯦꯜꯁꯨ ꯁꯦꯡꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯆꯠꯂꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯅ ꯈꯥꯝꯃꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯆꯠꯂꯅꯤꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯩ ꯆꯤꯡꯕꯥꯜꯁꯤꯅ ꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗꯅ ꯊꯃꯣꯏꯅꯨꯡꯁꯤꯗ ꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯕꯒꯨꯝꯕ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯇꯧꯕꯖꯥꯠꯂꯥ ꯑꯩꯅ ꯊꯥꯗꯣꯏꯗ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ